ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯈꯣꯡꯒꯨꯜꯂꯤꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothafam@gmail.com ꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯉꯛꯄ ꯀꯔꯕꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡ ꯇꯥꯗꯕꯗꯒꯤ ꯏꯀꯪ ꯊꯣꯛꯇꯨꯅ ꯃꯍꯩ ꯃꯔꯣꯡꯁꯨ ꯂꯣꯏꯅ ꯃꯥꯡꯂꯦ꯫ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ? ꯑꯩ ꯁꯍꯔꯗ ꯆꯠꯇꯨꯅ ꯊꯕꯛ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ꯫ ꯁꯅꯥꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯒꯤ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯨꯏꯊꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯩ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯁꯅꯥꯍꯟꯒꯤ ꯅꯨꯄꯤꯅ ꯇꯟ ꯈꯔ ꯍꯧꯔꯒ ꯐꯖꯅ ꯌꯣꯝꯂꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯁꯅꯥꯍꯟꯗ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯒꯤ ꯌꯨꯝꯊꯪꯅꯕ ꯇꯣꯝꯕꯅꯁꯨ ꯁꯅꯥꯍꯟꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯁꯨ ꯆꯔꯥ ꯍꯦꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯄꯤꯖꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪ ꯁꯒꯣꯜ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯗꯨꯅ ꯆꯠꯂꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯁꯤꯁꯨꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯄꯤꯖꯕ ꯌꯥꯕ ꯈꯔ ꯄꯤꯖꯕꯤꯗꯨꯅ ꯃꯕꯨꯛ ꯊꯜꯍꯟꯕꯤꯌꯨ꯫ ꯁꯅꯥꯍꯟꯅ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯁꯍꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯁꯒꯣꯜ ꯑꯅꯤꯃꯛ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯎꯖꯥꯎ ꯑꯃꯁꯨ ꯍꯧꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯅꯥꯄꯤ ꯈꯔꯁꯨ ꯍꯧꯔꯝꯃꯤ꯫ ꯁꯥꯒ ꯁꯥꯕꯅꯦ ꯁꯅꯥꯍꯜꯅ ꯁꯒꯣꯜ ꯑꯗꯨ ꯃꯐꯝꯗꯨꯗ ꯁꯖꯤꯛ ꯆꯥꯍꯜꯂꯒ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯥꯅ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯁꯖꯤꯛ ꯆꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯣꯝꯗꯨꯅ ꯍꯥꯞꯂꯛꯄ ꯇꯜ ꯑꯗꯨ puthoktuna ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯜ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯍꯦꯛ ꯍꯨꯛꯀꯦ ꯇꯧꯕꯗ ꯍꯨꯏ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯜ ꯃꯆꯦꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ hui adu numit kayani chara helaklaba huini haibasi hek ubada khanglami. Sanahalna talmachet adu hui adu da langsilami. Hui adu na yam harauna talmachet adu charami. Chaba loiraga sanahalda oktri kharaga thabirakho haibagi maongda mamai hairaduna matin kutkut yoladuna munna yengladuna leirami. Sanahalnasu talmachet aduna huidugi aram khorangba kokwa ngamloi haibasi khanglami. Aduna mahakna lemhoriba talmachet adusu hui aduda thabirami. Asumna asum thabana magi nupina hablakba tal manga adu hui aduda loina thadoklami. Hui aduna mamai hairaduna sanahalgi manakta koina chatuna mahak nungaire amadi sanahalbu thagachari haibagi maong ulami. Sanahalna magi nupina hablakba ising bottle adu thangatuna ising thaklami. Aduga magi khongchat makha chatharami. Numidang wairang isilakpa matamda mahak sahar yorami. Mahakna asum lakpada ujaw amagi makhongda nupa ama phamduna manakta ser phala achauba amasu thamduna nakalda sana lupa paisa kaya pairaga phamduna laibadu urami. Madu ubada sanahalna manakta laiba nupa amada mahak asi kari yolibano haina hanglami. Nupa aduna khumlaktami. Mahak pot yonba nate. Mahak miyamdagi top-topa karigumba khara lairibani. Top-topa karigumba khara. Karino lairibadu sanahalna amuk hanglaklami. Nupa aduna hairaklami. ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯎꯠꯇꯨꯅ ꯄꯨꯏꯅꯒꯤ ꯃꯍꯩ ꯀꯌꯥ ꯐꯪꯏ꯫ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯗꯨꯒꯨꯝꯕ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯗꯨꯅꯤ ꯂꯩꯔꯤꯕꯁꯦ꯫
ꯁꯅꯥꯍꯜ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯈꯨꯂꯩꯁꯤ ꯑꯃꯨꯛꯇ ꯐꯥꯎ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯂꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯈꯔꯁꯨ ꯗꯔꯀꯥꯔ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯄꯨꯏꯅꯒꯤ ꯃꯍꯩ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯗ ꯆꯪꯂꯛꯈꯣꯂꯥ, ꯅꯪꯒꯤꯗꯤ ꯌꯣꯟꯅꯕ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ?" ꯁꯅꯥꯍꯜ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤꯗꯤ ꯂꯩꯇꯦꯗ꯫ ꯍꯣꯏ, ꯑꯩꯒꯤ ꯏꯄꯥꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯒ ꯃꯤꯌꯥꯝ ꯄꯣꯊꯥꯐꯝ ꯑꯃꯒ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯝꯃꯤ꯫" ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯗꯨꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯃꯍꯩꯅꯤ, ꯑꯗꯨꯅ ꯅꯪꯅ ꯌꯣꯟꯕ ꯌꯥꯔꯣꯏ꯫" ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯁꯨ ꯉꯁꯤ ꯄꯨꯏꯅꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯃꯍꯩ ꯈꯔꯗꯤ ꯐꯪꯉꯝꯕ ꯌꯥꯏꯅ꯫ ꯅꯪꯅ ꯉꯁꯤ ꯀꯔꯤ ꯀꯔꯤꯕꯨ ꯇꯧꯈꯤꯕꯒꯦ?" "ꯑꯩ ꯉꯁꯤ ꯊꯣꯏꯗꯣꯛꯄ ꯃꯃꯜ ꯂꯩꯕ ꯊꯕꯛ ꯇꯧꯈꯤꯗꯦꯗ꯫ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯋꯥꯔꯤꯐꯥꯎ ꯁꯥꯟꯅꯔꯛꯇꯦ꯫ ꯍꯣꯏ, ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯍꯥꯏꯕꯨ ꯍꯨꯏ ꯑꯃꯗꯤ ꯊꯦꯡꯅꯔꯛꯏ꯫ ꯍꯨꯏ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯇꯟ 5ꯈꯛ ꯄꯨꯔꯛꯄꯗꯨ ꯂꯣꯏꯅ ꯄꯤꯖꯊꯣꯛꯈꯤ, ꯃꯗꯨ ꯃꯉꯥꯏꯔꯦ." "ꯑꯗꯨꯅꯤꯅꯦ, ꯍꯨꯏ ꯑꯗꯨ ꯆꯥꯛ ꯂꯥꯝꯗꯅ ꯂꯩꯔꯝꯕꯗ ꯅꯪꯅ ꯃꯥꯒꯤ ꯆꯥꯅꯕ ꯄꯤꯗꯨꯅ ꯄꯨꯏꯅꯒꯤ ꯃꯍꯩ ꯇꯥꯜꯂꯕꯅꯦ꯫ ꯂꯥꯛꯑꯣ, ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯑꯩꯉꯣꯟꯗ ꯌꯣꯜꯂꯛꯑꯣ, ꯑꯗꯨꯁꯨ ꯁꯨꯞꯅꯇꯒꯤ ꯇꯟ 1ꯈꯛꯀꯤ꯫ ꯇꯟ 4ꯒꯤꯗꯤ ꯂꯩꯖꯔꯔꯣꯏ." ꯁꯅꯥꯍꯜꯗꯨ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯅ ꯇꯟ 1ꯈꯛ ꯄꯤꯖꯈꯤꯕꯒꯤ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯗꯨꯅ ꯄꯩꯁꯥ ꯀꯌꯥꯕꯨ ꯐꯪꯒꯗꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯣꯜꯂꯒ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯟ 1 ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯍꯜꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯟ ꯑꯗꯨꯗ ꯊꯝꯂꯒ ꯃꯍꯥꯛꯅ ꯍꯨꯏꯗ ꯇꯟ 1 ꯄꯤꯖꯈꯤꯕꯒꯤ ꯐꯪꯂꯛꯄ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯗꯨ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯅ ꯁꯥꯈꯤ ꯑꯣꯏꯔꯒ ꯌꯣꯟꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯃꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯟ ꯑꯗꯨ ꯁꯦꯔ ꯐꯂꯥꯒꯤ ꯐꯂꯥ ꯑꯃꯗ ꯊꯝꯂꯒ ꯑꯇꯣꯞꯄ ꯐꯂꯥ ꯑꯃꯗꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯍꯥꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯇꯟ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯄꯨꯝꯕ ꯍꯥꯞꯂꯕꯁꯨ ꯇꯟ ꯑꯗꯨꯅ ꯂꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯛꯄ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯂꯥ ꯑꯅꯤꯗꯨꯒꯤ ꯈꯜ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯚꯔꯥꯒꯤ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯏꯁꯤꯡ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯒ ꯁꯅꯥꯍꯜꯅ ꯁꯒꯣꯜ ꯑꯗꯨ ꯇꯞꯅ ꯀꯣꯝꯗꯨꯗ ꯀꯨꯝꯊꯍꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯄꯨꯊꯈꯤꯗꯨꯅ ꯂꯦꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯁꯅꯥꯍꯜ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯍꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥ, ꯀꯣꯝ ꯑꯗꯨ ꯑꯆꯝꯕ ꯀꯣꯝ ꯅꯠꯇꯦ꯫ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯀꯤ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯗꯨ ꯄꯤꯔꯒꯗꯤ ꯀꯥꯈꯠꯄ ꯌꯥꯒꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯅ ꯇꯟ 4 ꯍꯨꯏꯗ ꯄꯤꯖꯈꯤꯕꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯟ 1ꯒꯤ ꯐꯪꯂꯛꯈꯤꯕ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯗꯨ ꯀꯣꯝ ꯑꯁꯤꯗ ꯀꯠꯆꯔꯦ." ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯃꯥꯡꯂꯣꯝꯗ ꯊꯥꯡꯕ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯍꯧꯔꯤꯕ ꯇꯟ 2ꯒꯤ ꯐꯪꯂꯛꯄ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯗꯨꯁꯨ ꯀꯣꯝ ꯑꯗꯨꯗ ꯀꯠꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯄꯥꯟ ꯐꯥꯎꯗꯤ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯝ ꯀꯥꯈꯠꯂꯛꯄꯗꯤ ꯌꯥꯔꯝꯗꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯍꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥ, ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯛꯇ ꯆꯣꯡꯊꯣꯔꯛꯎ꯫ ꯁꯒꯣꯜ ꯑꯁꯤ ꯈꯛꯇꯅꯤ ꯁꯤꯒꯗꯧꯕ꯫ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯒꯣꯜ ꯆꯥꯝꯃ ꯂꯩꯕ ꯌꯥꯒꯅꯤ꯫" ꯁꯅꯥꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯒꯣꯜ ꯑꯁꯤ ꯑꯩꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯂꯕ ꯁꯒꯣꯜꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯥꯖꯅ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯔꯨꯞ ꯇꯣꯝꯕꯅ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯨꯅ ꯑꯃꯗꯤ ꯑꯩꯒꯤ ꯈꯣꯡꯆꯠꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯁꯒꯣꯜ ꯑꯁꯤ ꯁꯤꯍꯟꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯐꯪꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯥꯡꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯩꯁꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨ ꯀꯣꯝ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯈꯥꯎ ꯑꯗꯨ ꯍꯦꯛ ꯂꯪꯊꯕꯒ ꯀꯣꯝ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯩꯁꯥ ꯈꯥꯎ ꯑꯗꯨ ꯈꯨꯟꯒꯠꯂꯣ ꯑꯗꯨꯒ ꯌꯨꯝ ꯆꯠꯆꯔꯣ꯫ ꯅꯍꯥꯛ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯟ ꯍꯩꯕꯇ ꯅꯠꯇꯅ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯍꯧꯕ ꯂꯩꯇꯕ ꯑꯃꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯨꯝꯅ ꯊꯧꯖꯥꯟ ꯍꯩꯗꯨꯅ ꯑꯃꯗꯤ ꯃꯤꯍꯧꯕ ꯀꯔꯥꯝ ꯆꯥꯎꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ"꯫ ꯁꯅꯥꯍꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯂꯣꯟꯅꯕ ꯇꯣꯝꯕꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫